अहानबदा थाजने वाइबा पाउंग तंग म्याम थमजगे यूनाइटेड कुकी नेशनल आर्मी UKNA ना मखोई यूनाइटेड कुकी नेशनल आर्मी UKNA जनरल हेडक्वार्टर डिफेंस सेक्रेटरी ने खुएपी थदोरक प्रेस रिलीज संगतंग अप्रैल की तांग तराग थदोरक म्याम थमजगे ngarang essential commodity sing pusilakpada oil tanker amasung gas tanker singda attack tawkhibadu the United Kuki National Army UKNA nani haina claim tarakli loina khudaktagi national highway kuntraga tret hauduna transportation tawbuda tokadabani haina su akan mamongda one tarakli makoina sathariba operation si continuing process ni kariguma masida makhata abada hariba order si na thairamlaga thabak toramlabli kuki yekna bani haina logani loina मधुर थोलक्पा खुदिमक मसा मसाना रेस्पॉन्सिबल लगोदबनी सोहाइरी अतोप थाजरेंग ओइरिबा पावमना प्रोफेसर बिमोल गी लोइनबी ओलिवियाना माकी मपुरोइबगी मरमदा अरान फुदोकपुसिंगी मथकता रजिस्टर कंप्लेंट तौख्रेरी अमरोन डॉक्टर बिमोल नुपी लोली हाइदना संदोंलिबसिंग फादना सेराक पिनबा कोर्ट अमरि साइबर क्राइम वॉट क्रेबा पावमुस मखाताना मयामना थमजरी म्यामपुना नोबाब देत नमिनसे Panam pausi eri ki maruwe bi I pausing kongasaraga Manipur top channel ki maikei ki miyamda thamsagi ahan bada zeri lambi ki tolen kuki khulmana ke sakang da wasing numai kapsil lakpada gari driver ani sokle gari kaya amanga ta thokle numai kaplakle haiduna oil pump thong lon gada banati oil depot stock subsan lady transport situation zeri bamdagi imphal tamna CRPF ne escort tawtuna purakhiba LPG bullet tanker oil tanker sing yaw gari samaga mar furongi ken boy amada kuki kulai pipe ne singnaba singna nomai kapsilakpari gari driver ani sokli gari amanga ta thokre thawdo singa si pung mapan khar helakpa matamna jiri bamdagi imphal omda kilometer khumfuga mangarum salaga leiba Tamelong district ki manung chanba kaimai gi tolen kuki village mapar thokibani nomai kapsilakpa adu soklaba driver adudi Rameshwar Allies bale laifamna kanto dagini atopa driver aduna Shanapati district ki ti Waisung subdivision gi Khaldara village dagi housingna Kwerengai da leiba Tularam Magar apokpa Mohan Prasad Magar nahiri thawdo adu soklaba driver sing adu CRPF ki gari amada mafam madurigi puduna ahanbada nungba dispensary da force piraba matung chopper imphal purakhrari Rameshwar Thorakiba registration number MN05C 1383 gi diesel tanker ado nongoi maruna panbadagi amanga thoki Tauksem police station konba khulladru nongoi kapsilakiba duda diesel tanker ahum LPG bullet tanker amamadi ATF gari amanga thoki amada thoklaba gari sing adugi manungda bullet tanker yaurakiba liquid petroleum gas su khudong thiningai oiba mong gas leptana kam thorakpuri ki mafam adura miyu amata sangna khidre diesel tanker sing adu thau yuduna loina mangna hedi nakala maromna thawdo osida senaba sing lengakna athuba matamda fatuna serak piyu natrabadi steering thadokgi khongjang phau sangsilakpu yai haina driver singna akan mu wafam thamlakli amaromna thawdo osigi matana minister ga unaruraba matung babu parada liba CM bangalo mamangda paumi singda all Manipur Petroleum Products Transporters Association ki president ahong sangmam tampha yai mana fungdokhibda numai kapna yai duna hekta pam thong lon gada banati malom gi oil depot stock sapsan lari masdamiam na nanghururi da bugum panic buying tawriba sitokyo mitop singna uraga harauna bani state asigi dama gas amadi thau marang kaina lari pangthokodoriba lok sabha mikhal ga mari lainana security gi gap laikhibana khudong chaba lauduna numai kapsilak panaki loina thawdo osida aso apan nanglaba driver ani edu khongsangdagi chopper purakli imphal gi matik chaba hospital da mathau taba leng makhatana satharagani thengnariba lana sida numai paiba singkaktana tana miyamgi puksak purakliba driver singsu lanmi amani se minister da highway ki security matik chana thamnaba taknaramba su leire khunai miyam gi dama aso thawdang loriba driver sing bu su miyam ni ikai khumna si hain sumakna makhatana fungdokhi makasa tharak poina to papaon mitai bu este list salhallo haiduna khirambal kaithel khongjang sangsingkhre mitai maitai bu este list salhallo haina world mitai council na sangsiliba khongjang sawgatladuna ngasi khirambal ima kaithel gi ima sna khongjang sangsingkhre lakadriba lok sabha mikal mangoinana mitai sing este list salanabagi matangda lenga asina center da recommendation thagadabani haina khirambal ima kaithel joint coordinating committee KIKJ CC gi maiki digi taksilakli
Khoirambal ima kaithel sangsin kiba khongjang adu seruk yakhibi committee sigi co convener YABAIMN phungdokhibada ngarang pungja kharagi damak Manipur laglama Union Home Minister Amit Shah gi khongsata mitei singi ST status ki matana wafam thamlam gadra haina khanbigi ona tainabada hiramasigi matana wafam amata thamlamdaba lebak thibani Manipur gi Chief Minister oirama Risang Kaising gi lainga ki matamdagi mitei sing ST status phangna bo hona dun lakpa khongthang ngasi phau thabak to onthokpa yanindi onthokta yanindi mitei furupna ST status phangudra delimitation gi matam lakpar furup simang khagani haiba wakhalona mangna thamlaga athoba matamda furup asigi ethnographical amadi socio economic reporting center lan khatlo ki ngasi gi khongjang adu mitei gi ST blackmail to bu yaroi mitei bu kannana ba amata ngairaba lambi di ST khaktani amadi mitei gi ST report ani MP election mamang thagadabani haiba khulaw sunglakhi amaramda wal mitei council na sinduna ngasi pung amadigi pung mari forward Manipur gi tongan mafam singda miyam gi khulaw ST status for maitai the only way forward haiba khulaw kya loinana WMC Manipur unit ki puna law gi khongjang sangsinkhre ngasi khulaw law gi khongjang sangsin ki ba mafam singa dudi Khoirambal ima kaithel joint coordinating committee for peace lamlong kaithel phambi apun manupi lok singjamai ima kaithel kai samthong kaithel wangjing lamding apun ba kaithel phambi ima ibel lamsang bazar akham mayang langjing phumlau haibong pokpi phayeng koks phayamasum moirang lam khani ngasi lawkhiba khulaw singadu gi manungda delaying ST is denying ST all MLA say yes for ST CM Biren delaying meeting ST only for his year. CM Biren cannot compromise our future for his personal interest. Send it to report for meeting. ST before MP election 2026 ki delimitation ki kanaba pamai di ST khaktani. NRC border fencing ILP na mitay kan mangamroi. Mitay bukan gadabadi ST khaktani. Mitay hingbabu consensus laite hai duna hatok lagera. CM Biren maitegi cyberga ma ki political cyberga on abi yabra aikhoi ge leba pu atopa phurupna lep yabra haiba khulaw sing sini atopa pawmna miyamna voting hak sizina duna matik sabulu sing bakhansi ingam pame voting right haiba se aikhoi khudimaki constitutional right ni kanglon sumna mikhal saruk yaduna bot thadabana leba miyamgi afaba tunglam set purapo uthokani Miyamna wakal khandaduna isagi voting hak sizinaduna matik sabulu sing makhanma mathau tai haina Central Bureau of Communication CBC Regional Office Imphal gi Director Dr. Ingam Pamen phongdokre wapamasi India Government ki Ministry of Information and Broadcasting gi CBC Regional Office Imphal na sinduna systematics voters education and electoral participations STEAP gi matang regional office asigi auditorium da ngasi pangthokiba integrated communication and outreach program ga mari leina mana phongdokhibani Manipur Innovation Society gi president Tongram Tej Kumar amadi CBC Arau Imphal gi field publicity officer Dr. Nongmaithem Rinana president membership oiduna pangthokiba thoram aduda state asigi masak naiba artist sing yauna tuan ba miyoi kya saruk yakhi thoram adugi saruk ama oina STEAP gi matang puthokpa audio visual amasu phongki pangthokiba program adu gi matang director Dr. Ingam Pamen phongdokhibada voting right haibasi mipung khudima ki phangpham thokpa constitutional right ni state asigi oiriba phipa masina pangthokadoriba lok sabha mikhal asigi damak voter singbu mikhal gi maramda educate tawba haibasi mathoktai miyambo akiba yauduna mikhal da saruk yahanana ba honabada mating oigani ningduna ngasi gi outreach program asi pangthokpane ki Loinana kanglon chumba mikhal saruk yaduna bot thadabana leba miyam gi afaba tunglam sat ama purakpo oithokani thajai wakal khandaduna isagi voting hak sizinaduna afaba lengalon amagi damak matik saba lusingba khanba khaktana leba ama manglom da phukhatpa ngamani pangthokodoriba mikhal sida miyam ni isagi voting hak kanglon chumna sizinasi hainasu director na miyam da appeal tokhi amaramda thauramadu saruk yaraduna CBC RO Imphal gi field publicity officer Dr. Nongmaithem Rinanasu miyamna kanglon chumna mikhal saruk yaba ngamna bohona bada lauksing pina bagi dama CBC na outreach program asi chathadun lakni matik sabulu singba khanduna miyamna pamba afaba leba am ohena na bohona bada puramana thodang lomina si haiba wafam se thamki
ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯌꯥꯡ ꯃꯀꯣꯏ ꯁꯥꯕ ꯑꯃꯗꯤ ꯌꯣꯟꯕ ꯊꯤꯡꯈ꯭ꯔꯦ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯅ ꯄꯥꯝꯅ ꯆꯥꯅꯕ ꯃꯌꯥꯡ ꯃꯀꯣꯏ ꯍꯥꯏꯅ ꯈꯪꯅꯕ ꯂꯁꯤꯡ ꯃꯐꯣꯟ ꯃꯥꯟꯕ ꯃꯤꯊꯥꯏ ꯃꯈꯜ ꯑꯁꯤ ꯆꯍꯤ ꯑꯃꯒꯤ ꯑꯣꯏꯅ ꯉꯁꯤꯗꯒꯤ ꯁꯥꯕ ꯅꯠꯇ꯭ꯔꯒꯅ ꯌꯣꯟꯕꯗ ꯑꯊꯤꯡꯕ ꯊꯝꯂꯦ ꯍꯥꯏꯅ ꯐꯨꯗ ꯁꯦꯐꯇꯤꯒꯤ ꯀꯃꯤꯁꯅꯔꯒꯤ ꯊꯧꯁꯤ ꯄꯨꯔꯤꯕ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯦꯜꯊ ꯑꯦꯟड ꯐꯦꯃꯤꯂꯤ ꯋꯦꯜꯐꯤꯌꯔ ꯗꯣꯛꯇꯔ ꯕꯤꯅꯤꯠ ꯖꯣꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ ꯍꯛꯆꯥꯡꯗ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯔꯣꯗꯥꯃꯥꯏꯟ ꯕꯤ ꯍꯥꯏꯔꯤꯕ ꯀꯦꯃꯤꯀꯦꯜ ꯃꯈꯜ ꯑꯁꯤ ꯃꯤꯊꯥꯏ ꯑꯁꯤꯗ ꯌꯥꯎꯕ ꯊꯦꯡꯅꯔꯛꯄꯗꯒꯤ ꯃꯤꯌꯥꯝꯒꯤ ꯍꯛꯁꯦꯜꯒꯤ ꯌꯦꯡꯗꯨꯅ ꯐꯨꯗ ꯁꯦꯐꯇꯤ ꯑꯦꯟ ꯁ꯭ꯇꯦꯟꯗꯔꯗ ꯑꯦꯛꯠ 2006ꯒꯤ ꯁꯦꯛꯁꯟ 30ꯒꯤ ꯃꯈꯥꯗ ꯑꯊꯤꯡꯕ ꯑꯁꯤ ꯊꯝꯂꯛꯄꯅꯤ ꯂꯣꯏꯅꯅ ꯑꯊꯤꯡꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯤꯊꯥꯏ ꯃꯈꯜ ꯑꯁꯤ ꯁꯥꯕ ꯌꯣꯟꯕ ꯑꯃꯗꯤ ꯌꯦꯟꯊꯣꯛꯂꯝꯕ ꯊꯣꯛꯂꯕꯗꯤ ꯑꯦꯛ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯨꯄꯥ ꯂꯥꯈ 2 ꯐꯥꯎꯕꯒꯤ ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯗ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯃꯔꯣꯝꯗꯅ ꯌꯨꯔꯦꯝꯕꯝ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯌꯨ MSF ꯌꯨꯔꯦꯝꯕꯝ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯌꯨꯔꯦꯝꯕꯝ ꯍꯥꯏ ꯁ꯭ꯀꯨꯜꯗꯒꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯍꯩꯔꯣꯏꯁꯪ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯁ꯭ꯄꯣꯔꯠꯁ ꯄꯥꯡꯊꯣꯛꯈꯤꯕꯒ ꯌꯦꯟꯊꯣꯛꯅꯅꯕ ꯊꯝꯕ ꯅꯣꯠꯕꯨꯛꯁꯤꯡꯒ ꯂꯣꯏꯅꯅ ꯃꯤꯗ ꯗꯦ ꯃꯤꯜꯒꯤ ꯆꯦꯡ ꯍꯋꯥꯏ ꯊꯥꯎ ꯊꯨꯝꯅꯆꯤꯡꯕ ꯄꯣꯠꯂꯝꯁꯤꯡ ꯍꯨꯔꯥꯟꯕꯗ ꯆꯦꯟꯅꯕꯁꯤꯡ ꯂꯩꯉꯥꯛꯅ ꯐꯥꯗꯨꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯄꯤꯌꯨ ꯍꯥꯏꯅ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯐꯦꯗꯔꯦꯁꯟ MSFꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯇꯛꯁꯤꯜꯂꯛꯂꯤ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤꯒꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ CH ꯕꯣꯃꯦꯁꯣꯔ ꯈꯥ ꯉꯥꯟꯕꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯗ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤꯒꯤ ꯍꯦꯗ ꯑꯣꯐꯤꯁꯀꯤ ꯏꯟꯁꯇ꯭ꯔꯛꯁꯟꯒꯤ ꯃꯈꯥꯗ ꯃꯍꯩꯔꯣꯏꯁꯪ ꯑꯁꯤꯕꯨ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯣꯖꯥ ꯍꯦꯗ ꯃꯥꯁꯇꯔ ꯑꯍꯩꯕꯝ ꯕꯤꯅꯣꯗ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯄꯣꯠꯆꯩ ꯍꯨꯔꯥꯟꯈꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯠꯁꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅꯁꯨ ꯔꯤꯄꯣꯔꯠ ꯑꯃ ꯂꯧꯈ꯭ꯔꯦ ꯍꯥꯏꯔꯤ MSFꯅꯁꯨ ꯂꯤꯁꯥꯡꯁꯤꯠꯅ ꯑꯦꯀꯥꯗꯦꯃꯤꯛ ꯀꯦꯝꯄꯦꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯅꯤꯡꯊꯤꯅ ꯇꯝꯁꯤ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯈꯥꯗ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯃꯍꯩ ꯃꯁꯤꯡꯒꯤ ꯀꯥꯡꯂꯣꯟꯕꯨ ꯍꯦꯟꯅ ꯐꯒꯠꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ ꯃꯍꯩꯔꯣꯏꯁꯪ ꯑꯃꯗ ꯑꯁꯤꯒꯨꯝꯕ ꯐꯠꯇ꯭ꯔꯕ ꯊꯕꯛꯁꯤꯡ ꯇꯧꯔꯛꯄ ꯑꯁꯤ ꯇꯔꯥꯏꯅ ꯂꯧꯕ ꯆꯨꯝꯗꯦ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ MTUꯅ ꯁ꯭ꯂꯣꯒꯟ ꯂꯥꯎꯃꯤꯟꯅꯈꯤꯕ ꯃꯤꯌꯥꯝꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ ꯃꯩꯇꯩ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟ MMTUꯅ ꯁꯤꯟꯗꯨꯅ ꯑꯦꯄ꯭ꯔꯤꯜ 13ꯒꯤ ꯅꯨꯃꯤꯗꯥꯡ ꯃꯤꯌꯥꯝ ꯄꯨꯟꯅ ꯈꯨꯜꯂꯥꯎ ꯂꯧꯃꯤꯟꯅꯕꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯤꯌꯥꯝ ꯑꯃꯗꯤ ꯁꯤꯟꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯄꯨ MMTUꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯛꯂꯤ ꯂꯨꯞ ꯑꯁꯤꯒꯤ ꯋꯨꯃꯦꯟꯁ ꯋꯤꯡꯒꯤ ꯀꯟꯚꯦꯅꯔ ꯊꯣꯛꯆꯨꯝ ꯔꯨꯄꯔꯟꯖꯂꯤꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯗ ꯑꯇꯦꯟꯕ ꯃꯇꯝꯗ ꯂꯨꯞ ꯑꯁꯤꯒꯤ ꯊꯧꯃꯤꯁꯤꯡꯅ ꯇꯤꯝ 3 ꯊꯣꯛꯅ ꯈꯥꯏꯗꯣꯛꯇꯨꯅ ꯁꯤꯟꯈꯤꯕ ꯀꯦꯝꯄꯦꯟ ꯑꯗꯨ ꯄ꯭ꯔꯦꯁ ꯃꯤꯗꯤꯌꯥꯁꯨ ꯁꯨꯇꯤ ꯑꯣꯏꯈꯤꯕ ꯑꯃꯗꯤ ꯂꯩꯀꯥꯏ ꯈꯨꯗꯤꯡꯃꯛꯇ ꯆꯠꯇꯨꯅ ꯄꯥꯛ ꯁꯟꯅ ꯄꯣꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯕ ꯉꯝꯈꯤꯗ꯭ꯔꯕꯁꯨ ꯌꯨꯅꯤꯌꯟ ꯑꯁꯤꯅ ꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯗ ꯑꯃꯗꯤ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯔꯨꯕ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯅ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯁꯔꯨꯛ ꯌꯥꯔꯛꯈꯤꯕ ꯑꯗꯨꯃꯛꯅ ꯅꯣꯡꯃꯗꯤ ꯃꯤꯌꯥꯝꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤꯡ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨ ꯏꯔꯩꯆꯥꯁꯤꯡꯒꯤ ꯃꯐꯝꯗ ꯊꯝꯂꯤ ꯑꯦꯄ꯭ꯔꯤल 19 ꯑꯃꯗꯤ 23 ꯇꯥꯡꯀꯛ ꯑꯅꯤ ꯊꯣꯛꯅ ꯄꯥꯡꯊꯣꯛꯀꯗꯕ 19 ꯁꯨꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜ 15ꯗ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒꯤ ꯄꯨꯡ ꯈꯔꯈꯛꯀꯤ ꯑꯣꯏꯕ ꯃꯅꯤꯄꯨꯔ ꯈꯣꯡꯆꯠ ꯑꯗꯨꯗ ꯃꯩꯇꯩꯅ ST ꯂꯤꯁꯇ ꯆꯟꯕꯗ ꯑꯌꯥꯕ ꯄꯤꯔꯦ ꯍꯥꯏꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯂꯥꯎꯊꯣꯛꯄꯤꯔꯝꯃꯨ ꯍꯥꯏꯅ ꯃꯤꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯨꯞ ꯑꯁꯤꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯑꯄꯤꯜ ꯇꯧꯈꯤ ꯑꯗꯨꯕꯨ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯂꯝꯗ꯭ꯔꯦ ꯑꯃꯗꯤ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯀꯔꯤ ꯇꯧꯍꯟꯅꯤꯡꯕ ꯂꯩꯕꯒꯦ ꯍꯥꯏꯕꯁꯨ ꯍꯪꯕꯤꯔꯝꯗ꯭ꯔꯤ ꯚꯥꯔꯠ ꯃꯇꯥꯒꯤ ꯖꯣꯏ ꯍꯣ ꯍꯥꯏꯅ ꯂꯥꯎꯍꯣꯜꯂꯝꯂꯒ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯔ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯛꯂꯝꯂꯒ ꯑꯃꯗꯤ BJPꯒꯤ ꯚꯣꯠ ꯈꯣꯝꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯄꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯏꯔꯩꯆꯥꯁꯤꯡ ꯑꯗꯨꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯇꯧꯍꯟꯅꯤꯡꯕꯒꯦ ꯍꯥꯏꯅ ꯍꯪꯂꯝꯂꯒꯗꯤ ꯃꯤꯇꯩꯕꯨ ꯏꯟꯗꯤꯌꯥꯒꯤ STꯗ ꯌꯥꯎꯕ ꯇ꯭ꯔꯥꯏꯕ ꯑꯃꯒꯤ ꯃꯅꯨꯡ ꯆꯜꯍꯟꯕꯤꯔꯝꯃꯨ ꯍꯥꯏꯕ ꯈꯣꯜꯂꯥꯎꯅ ꯅꯤꯜꯂꯝꯒꯅꯤ ꯑꯗꯨꯃꯛꯇꯤ ꯊꯣꯛꯈꯤꯗ꯭ꯔꯦ ꯚꯣꯠ ꯈꯣꯝꯕ ꯂꯥꯛꯄꯅꯤ MMTUꯅ ꯌꯩꯈꯥꯏ ꯊꯤꯟꯒꯥꯏꯕ ꯑꯌꯦꯠ ꯑꯄꯟ ꯄꯤꯒꯦ ꯍꯥꯏꯕꯃꯛꯇꯤ ꯈꯟꯈꯤꯕ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯅ ꯌꯥꯝꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯅ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯂꯥꯎꯕꯒ ꯂꯩꯉꯥꯛ ꯃꯄꯨꯁꯤꯡ ꯁꯦꯀꯦꯟ ꯈꯨꯗꯤꯡꯒꯤ ꯃꯔꯤ ꯂꯩꯅꯕ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯇ ꯔꯤꯄꯣꯔꯠ ꯇꯧꯔꯤꯕ ꯑꯦꯖꯦꯟꯁꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗ ꯃꯤꯇꯩꯁꯤꯡꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯗꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯈꯪꯍꯟꯈꯤꯕꯅꯤ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯌꯥꯝꯅ ꯃꯃꯜ ꯌꯥꯝꯂꯕ ꯂꯩꯀꯥꯏꯗꯒꯤ ꯑꯞꯂꯣꯗ ꯇꯧꯔꯛꯈꯤꯕ MMTUꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯄꯦꯖꯁꯤꯡ ꯑꯗꯨ ꯑꯦꯄ꯭ꯔꯤꯜ 13ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 11 ꯇꯥꯕ ꯃꯇꯝꯗꯒꯤ ꯇꯦꯝꯄꯣꯔꯔꯤ ꯕ꯭ꯂꯣꯛ ꯇꯧꯈꯤ ꯑꯁꯤꯒꯨꯝꯕ ꯐꯖꯈ꯭ꯔꯕ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯈꯤꯕ ꯈꯣꯡꯊꯥꯡ ꯑꯃꯕꯨ ꯈꯨꯗꯤ ꯊꯤꯍꯟꯈꯤꯕꯁꯤꯃꯨꯛ ꯂꯝꯗꯝ ꯑꯁꯤ ꯂꯤꯕꯔꯇꯤ ꯍꯥꯏꯕ ꯑꯗꯨ ꯂꯩꯇꯕ ꯇꯣꯇꯦꯂꯤꯇꯦꯔꯤꯌꯟ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯂꯩꯉꯥꯛ ꯃꯈꯥꯗ ꯂꯩꯔꯨꯕꯒꯤ ꯃꯍꯩꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯍꯥꯏꯔꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯀꯪꯂꯥ ꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯈꯥꯝꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯂꯣꯏꯈꯝ ꯅꯥꯏꯗꯕ ꯂꯥꯛ ꯃꯦꯟꯃꯥꯔꯣꯝꯗꯒꯤ ꯂꯣꯒꯤ ꯋꯥꯡꯃꯗ ꯉꯝꯈꯩ ꯂꯥꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥ ꯂꯩꯇꯥꯅꯕ ꯍꯣꯠꯅꯔꯤꯕ ꯆꯤꯟ ꯀꯨꯀꯤ ꯖꯧ ꯅꯥꯔꯀꯣ ꯊꯤꯑꯣꯔꯤꯁꯤꯡꯅ
Mamang sahi ki me ahumdagi khanghaudana yelhaumi mitaisina landarakhiba sahi ama mapung phajulakli terrorist asina landarakhiba sigi mapung oiba panamdi state asigi apunba saktam thugairaga kuki singi oiba tokhaiba laibak zalengam ama semna bonabani adubu sahi lising manga henbagi maning tambagi puari leijariba kanglaipak manipur gi apunbagi saktamda singnarakhiba singi mayokta lanthengna bagi thabak chathariba sigi woroisin purakpa leithri masina maram oiraga lan gi saithing nanglaba victim singna relief camp sing amadi khangna sanaba singi yumna sangjafam lauduna awabagi sainakol mayokna dun leiri sai ama phajilaglaba lal asigi woroisin karamba matamna purakadagi haibagi wang leiringai gi serakta kuki singna haukiba matam khara nongmai kap lepkhibadu pangthokkodoriba lok sabha mikhalga mari leinana oigani haina thajanarami election pangthokraba matungda amung hana landarakani haibagi singnaba leirakhiba adugi ona tainabada haukiba numit kharani mamangdagi kuki singna khanghauduna mitei singda amuk landaba horakhibadagi khulai paiba kuki ani siba mari khulnga ko mitei ani aso apan nangkhiba lekre haujiksu kuki singi maikei tungan tungan mafam khrada langi kai hauduna nomai kaptuna attack tawbagi thabak sing chathai Manipur foreigner sin kuki jau narco terrorist na landarak liba sigi woroisin puraknaba India lenga ki lusingba singi maikei digi sapsab miyeng sangbagi mahut kumaigum yonglai mairei naiba hoyel sathana bokhona duna lairiba si lebak thibani karigumba India lenga ki maikei digi mitop Myanmar base kuki terrorist singi maikei da leptuna Manipur gi apunbagi saktam amadi lenga lon administration da akaiba pibi yaba hoyel gi thawum satharak bathuklabadi hause thuklibu wathok asidagi hena saw lanthok oiraktuna India ki apunba saktamda maring marangba saktam ama oirakpa yabigi singnaba lei masigi maramdi India haiba lebasi semdringai gi mamang ningsingba thoktraba matamdagi kha nongpok Asia gi manungna kanglaipak Manipur si ningthopanba maning tamba leba ama oina leirakre kanglaipak Manipur gi laioi khraba maina waitang na samduna sai sakya maning tamba ngaktuna lakhiba lamdamasigi apunbagi saktam thugaina bo honarapa khudingmakki mayokta masa masu oidiba yelhomi singburoi tamburoi mitei singna hingba amadi sibagi langdaida leploidabagi maram leiti makhoigi mapa mapu singna masadagi sindakhiba angangba ikhengna masa masu tungi mirolgi damak yektuna thambiramba ngamkhaibu hiram amatada negotiation tofam thokti haibasi miyam punamangna ikhang khangnara wapni mamang sahigi me ahumdagi ngamkhai lana sanglakhiba kuki terrorist khuzokrana apunbagi saktam thugainaba landarakibasi khoi mahumda saina thinbagi thawni makhoibu mitei singna lakshiningba akaknaba matamgi manungda lakshinba ngamlabasu India government politically abadi physically marak thatpadagi masigi khudong saba kuki singna lauduna singkhong singyada landadum lerakhibani India government ki maikei digi kuki singna landarakli India ki mathata landabani lalasida mapalamgi khut yawi haina lakthokiba leirabasu landarakhiba singu taktona ba hona bagi mahut makhoibu lanmina ngaksinuna matam sangna thamlakli wasigi nungyoiba aron bakari leibagi haiba langtakna bawang leiringai gi serakta pangthokkodoriba taraga nipan sub lok sabha mikhalgi ngarang bot khomba lakhiba union home minister Amit Shah na Manipur thokliba wathok asi Manipur thugaiba pamba amadi Manipur kaiba yaru haiba party ani gi marakta thengnaba lani Manipur gi apunba saktam kaidonungda haiba wafam phongdoklamkhiba aduna Manipur miyamgi mafamda piramkhiba harau nungai hanbagi ithil aduna langi wathok asigi woroisin proknabagi sapsaba thorong lokhalakpa uba phangdriba phawadi apunbagi saktam ngakno lanthingnariba miyamna langi khongphamdagi handorakani thajade khambinaba leitraba woroisin leitraba lana misa miyamna awaba mayuknai lebak amada atopa lebak ki miyoisina landarakpada leba aduna kuma yengdru leirabadi aronba agenda ama leirabani Dahus ko na di miyang paus matang sa lusin jaragay masumiyang puna na update ngayon si